Praise the Lord. Ahan bamagtada yengbiriba amasung tabiriba nungsijaraba chilinaw iche chalima pabungsing marupsing majasing mayam pumnamakpu dayanan laishramna Kanbiba Mapu amakaktang oiriba miyabigi papkidamakta shiduna fumduna humni shuba numitta hingatuna thajaraba ikhoibu dharma chenba ishor laishembi mapugi machanupi henbiriba Kanbiba Jesu Christa gi minglenda yaifa mangol pizari tektakai da na da yektabo ibiu Jesu Christa na yengbiriba dom pumnamakpu loinabiba oisanu. Amen. Mayam ngasi mayam da karigumba matang yenganjarake amasung karigumba kharadang phongdokjarake. Ahanbada video asi yengbiyu aduga adom da kari faubi haibado adom khanbiyu. Ashale aigide ashale lambile aigide lambile upaile aigide upaile ingam namba jisuna aigidamak lay Jesu aigi aran kumam aigi mateng ni nangdi Jesu aigi dharma chenba aigi thupchafam ni nangdi Asini mayam asidagi adom gi thamoi da karigumba khara soidana phaubiramgani soidana feel tawbiramgani mayam Holy Bible dagi Ishwar gi wahai ama khaktang mayam da phungdokjarake. Matthew chapter 6 verse 33 da karamna hai mayam adubu nekhoina ahanbada Ishwar gi ningthau leibak amasung mahakki dharma chenba thiu aduga pot pumnamak asi nekhoida hapchin bigani hai mayam. Amen. Ahanbada nekhoina Ishwar gi ningthau leibak amasung mahakki dharma chenba du thiu aduga pot pumnamak se nekhoida hapchin birakani hai mayam hapchin birakani. Aikhoina taibang panbada aikhoina mathau taba aikhoina hingbada mathau taba pot sing ado aikhoina thi hoi thibam su thoi adubu punamak se kana karamna oikibano punamak se kanagi mapal na oiribano aikhoina uriba numit se kanana sembibano haiba wahang se mayam hangbi taibang panbada dharma mayam ama lei dharma gi matungina tongan mayam ama mapu ko mayam ama sulei adubu punamak se amatra mayam na hainei punamak se amatani adubu punamak amata oiramba taragadi dharma amaga ngasi khanaram loidobuni sa chabagi damakta dharma amaga nungsina daba yaure mayam haiba mapudo amakaktang oiba taragadi punamak dharma punamak ki mapu se amakaktang oiba taragadi karigi damakta dharma amaga ngasi khutta khulai painaribano kanano mahak le shembi mapu ado kanano haibase hangjaba numit kanana sembi haiba wangse ekoi hangmina si maramdi numit se amakaktang ne amasung amakaktang oiriba mapu mahakna sembi bani haiba mapu do kanano amasung mapu do na ikhogi damakta kari taubi kre haibase thiu mayam aduga pot pom namak hapchin birakani haiba le sembi rekpa mapu mahakti amakaktang ni mayam se dharma punamak amatani haiba nate amakaktang ni one and only mahakti le sembi mapuni amasung haiba le sembi mapuna miyoiba ikhoibu asuki matik nungsi maramdi miyoiba ikhoise mahakna sembani amasung akhoi miyoibana fattaba tawraba Ishwar gi mayokta leiba dharma gi wahai ilaktraba matam nungsina wahairaga hatoknaraba rep tawbiraba namjanam theknaraba matam asida suhena Ishwar na sembirakpagi maramna aikhoibu nungsibagi maramna aikhogi thawai se noro khamnung leibak hell da ta khitare khanbagi maramna Ishwar na magi machanupa Prabhu Jesu Christa bu thabirakpani Prabhu Jesu na kari hai aibu uba mahak na ibu tharak pa ipa do busu ure aiga ipaga matani haiba Jesu Christa na ngasidagi tahi lising ani ga kunga marigi mamangda yengbiriba adomgi damaktasu ada ai Christian na natte ai Jesu thajide haiba adomgi damaktasu Calvary gi cross ta pangtingki adomgi mahutta adomgi dandi mahak na khangki adomgi awaba anabagi damakta magi hakchang na dakpham na ne lauki haiba adomgi damaktani haiba adom na thajau Ishwar na ado taibang malim se sembi bani miyoiba ikhoibu makhut magna sembani haiba thajo
ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯂꯦ ꯍꯥꯏꯕ ꯊꯥꯖꯧ ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯈꯜꯂꯤ ꯌꯥꯝꯅꯁꯨ ꯅꯩꯅꯩ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯕꯖꯥꯔꯗꯒꯤ ꯉꯥ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯗꯣ ꯃꯦꯠꯂꯒ ꯌꯦꯡꯉꯤ ꯃꯈꯖꯥꯏꯗꯣ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯤ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯄꯨꯝꯕꯒꯤ ꯃꯅꯝ ꯅꯝꯕ꯭ꯔꯥ ꯍꯥꯏꯅ ꯕꯖꯥꯔꯗꯒꯤ ꯉꯥ ꯑꯃꯨꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯝꯃꯛꯀꯗꯧꯔꯤꯕ ꯉꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯔꯤꯁꯔꯁ ꯇꯧꯏ ꯃꯁꯥ ꯅꯥꯕ꯭ꯔꯥ ꯒꯥꯔꯤꯒꯤ ꯉꯥꯔꯥ ꯀꯌꯥꯝ ꯀꯨꯏꯔꯕ ꯉꯥꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯪꯖꯍꯧꯁꯤ ꯅꯨꯃꯤꯠ ꯀꯅꯥꯅ ꯁꯦꯝꯃꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯗ ꯋꯥꯍꯪ ꯑꯣꯏꯅ ꯊꯝꯕꯤꯌꯣꯕ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯄꯨ ꯍꯥꯏꯕꯁꯤꯡꯗꯨꯅ ꯁꯦꯝꯃꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯦ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯁꯤꯡꯅ ꯅꯨꯃꯤꯠ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯃꯝ ꯊꯣꯛꯑꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯑꯃꯈꯛꯇꯅꯤ ꯀꯅꯥꯅꯣ ꯁꯦꯝꯕꯤꯕꯁꯦ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯍꯪꯖꯧ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯊꯤꯖꯧ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯊꯣꯡ ꯊꯤꯟꯖꯧ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯑꯁꯤꯅꯅꯦ ꯀꯣꯠꯇꯁꯨ ꯐꯧ ꯄꯩꯁꯤꯟꯗꯦ ꯃꯌꯥꯝ ꯀꯣꯠꯇꯁꯨ ꯐꯧ ꯄꯩꯁꯤꯟꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯖꯕꯤ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯊꯔꯣꯁꯦ ꯃꯈꯣꯏꯅ ꯊꯕꯛꯁꯨ ꯁꯨꯗꯦ ꯅꯣꯝꯁꯨ ꯅꯣꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯉꯤꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯗ ꯂꯩꯔꯪꯗ ꯊꯥꯖꯤꯟꯕ ꯌꯥꯕ ꯃꯩ ꯆꯥꯛꯍꯟꯕ ꯉꯝꯕ ꯍꯥꯏꯔꯤꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯥꯏꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯡꯈꯤꯒꯗꯧꯕ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨꯕꯨ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯍꯤꯡꯍꯟꯕ ꯇꯥꯔꯒꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯦꯛ ꯋꯥꯠꯇꯅꯕ ꯄꯤꯖꯕꯤꯕ ꯇꯥꯔꯒꯗꯤ ꯍꯦ ꯊꯥꯖꯕ ꯋꯥꯠꯄꯁꯥ ꯅꯈꯣꯏꯅ ꯅꯤꯖꯕ ꯃꯉꯣꯟꯗ ꯀꯌꯥꯇ ꯍꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯗꯧꯕ ꯍꯥꯏ ꯃꯌꯥꯝ ꯀꯌꯥꯇ ꯍꯦꯟꯅ ꯏꯁꯣꯔꯅ ꯅꯈꯣꯏꯗ ꯂꯣꯏꯅꯕꯤꯒꯗꯧꯕ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯗꯒꯤ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯑꯩꯅ ꯍꯩꯊꯖꯔꯤ ꯑꯩꯈꯣꯏ ꯊꯕꯛ ꯅꯣꯝꯁꯤ ꯀꯟꯅ ꯁꯨꯁꯤ ꯑꯗꯨꯕు ꯍꯥꯏꯔꯤꯕ ꯃꯄꯨꯕꯨ ꯊꯥꯒꯠꯆꯔꯒ ꯇꯧꯔꯁꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯁꯤꯕꯁꯨ ꯉꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯤꯡꯒꯠꯈꯤꯕ ꯃꯄꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯦꯜ ꯖꯦꯍꯦꯟꯅꯨꯝ ꯅꯔꯛ ꯅꯣꯛ ꯍꯥꯏꯔꯤꯕꯁꯦ ꯂꯩꯇꯅꯗꯤ ꯂꯩ ꯍꯥꯏꯅ ꯏꯔꯝꯃꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯅꯥꯝꯇꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯇꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯋꯥ ꯑꯅꯥꯅ ꯊꯟꯕꯁꯤꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯥꯅꯤꯡꯗꯕꯗꯣ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯄꯨꯁꯤꯡꯅꯒꯤ ꯂꯥꯏꯔꯤꯛꯇ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯗꯦ ꯍꯥꯏꯕꯤꯔꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯥꯏ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯕ ꯃꯄꯨꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈꯤꯕꯅꯤ ꯅꯨꯃꯤꯠ 90 ꯂꯩꯕꯤꯔꯝꯂꯒ ꯆꯪꯅ ꯁꯔꯒꯗ ꯀꯥꯈꯤꯕ ꯑꯃꯨꯛ ꯋꯥꯌꯦꯜꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯠꯀꯤ ꯃꯇꯝꯗ ꯔꯦꯞꯆꯔꯒꯤ ꯃꯇꯝꯗ ꯌꯥꯎꯗꯒꯤ ꯍꯥꯃꯦꯡ ꯈꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯚꯟ ꯑꯃꯁꯨꯡ ꯍꯦꯜꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯃꯄꯨꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯊꯥꯖꯗꯕꯁꯤꯡꯅ ꯁꯥꯎꯏ ꯊꯥꯖꯗꯕꯁꯤꯡꯅ ꯅꯨꯡꯁꯤꯗꯦ ꯃꯁꯤꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯤꯔꯝꯃꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛ ꯑꯩ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯠꯇꯕꯒꯨꯝꯅ ꯃꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯠꯇꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯥꯕꯒꯨꯝꯅ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯊꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯅꯠꯇꯗꯨꯅ ꯁꯔꯒꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯊꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯞ ꯁꯔꯒꯅ ꯏꯁꯣꯔꯒꯤ ꯐꯝꯕꯥꯜꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯞ ꯆꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯅ ꯁꯔꯒꯒꯤ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜꯒꯤ ꯑꯣꯏꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯃꯤ ꯃꯔꯝꯗꯤ ꯃꯩꯈꯣꯏ ꯊꯥꯖꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯍꯟꯗꯛ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯦꯡꯖꯈꯤ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣꯗꯣ ꯍꯨꯏꯔꯝꯗ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯑꯩ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯒ ꯑꯩ ꯈꯥꯡꯉꯛꯄꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ
ai ware haibagi video mayam nungsi mayam mase karidagino hairiba leishembi mapu ahan badane khoine ishorgi ningthau lebak amasung ishorgi dharma chen badu thiu aduga pot punok na khoida hapchin bigini hairiba mapu se ai khoina loina dana ai khoida yaudana ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯑꯩꯈꯣꯏ ꯀꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯩꯁꯥꯅ ꯂꯨꯄꯥꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯏꯟꯇꯔꯅꯦꯜ ꯂꯥꯏꯐ ꯃꯄꯥꯜ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯔꯥꯟꯈꯨꯕ ꯃꯗꯨ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯁꯦ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅ ꯆꯤꯡꯕꯤꯕ ꯀꯣꯟꯁꯤꯟꯕꯤꯕ ꯊꯥꯡꯒꯠꯄꯤꯕ ꯃꯄꯨꯅꯤ ꯃꯍꯥꯛꯅ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯜꯂꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯉꯥꯜꯂꯤꯕ ꯑꯃꯨꯛ ꯉꯥꯜꯂꯤꯕ ꯃꯝꯂꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯜꯅꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯜꯅ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦ ꯙꯔꯃ ꯆꯦꯟꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝ ꯌꯦꯡꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯥꯞ ꯃꯆꯦꯠ ꯑꯃꯈꯛ ꯇꯧꯈꯤꯕ꯭ꯔꯥ nupi ani thirambra Yesu Christana nupi lolambra mahak nupi thiramde nupi koineramde nupi thiraga thadomde lan tauramde mi halamde hatlu haiba phawda thokte mayam dharma chenba ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯃꯍꯥꯛꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕꯤꯕꯗꯣ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄꯗꯣ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯗꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ ꯂꯩꯁꯦꯝꯕꯤ ꯃꯄꯨꯗꯤ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯒꯤ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯄ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯒꯅꯤ wayan jathanggi mapan inbagi mapalna dharma chenba oibi ngamde bible na hai thaujalna thazibagi mapalna dharma chenba ohenbire masine khoidagi nate ishorgi khudolni karigumba ama tauramdai karigumba ama chatlamdai every matam punamakta thagachari pa nahakna nachanupa thabirakpagi damakta thagachari pa ishor Yesu Christa aigi damakta aigi phattaba nagadaba yekadaba pangadaba manung matam chadana sigadaba pumnamakki damakta nahakna khangduna hingatkibagi damakta aibu loinabibagi damakta thagachari aina tawjagadoriba aina chachagadoriba aigi thabak ase pa nangonda sinajari hairaga adum tawba hobiu palamba yelamba punamak lauthokpihigani Prabhu Jesu na adom loinabiba hena oirse amen Ashale aigide ashale lambile aigide lambile upaile aigide upaile ingam namba jisuna aigidamakle oh jisu aigi aran khumam aigi mateng ni nangdi oh jisu aigi dharma chenba aigi thupcha fam ni nangdi